MEITEI AMASUNG KUKI ANIGI MARAKTA NUNGSHINABA LEITRIBA PHAOBA MANIPURDA MIYAMGI LEINGAK SEMBA OITHOKLOI HAINA Union Home Minister Amit Shahna Phongdok-Khiba Wapham adu Daitya Yaodaba Meena Ngangadaba Wani HAINA KHUNDRAKPAM ACG MLA Thokchom Lokeshwar na Phongdorakli Wapham asi ngasi UNACO School da pangthokpa felicitation program amada saruk yaba lakpada paumi singa unabada mahangna phongdokkhibani mahangna makhata na hai Manipur gi BJP gi luchingba sing miyam gi mihut amadi BJP saukatliba sing asi Union Home Minister na karishu leitana ui haibasi mahak ki wangang aduna mayek sing na takle lamdam asida tangdu leitaba hanjil hanba amadi law and order ngak senduna thamba haibasi Union Home Ministry gi mathaudang ni haibasi Union Home Minister na Thokchom taure lamdam asida President's Rule Janari bana Union Home Ministry na lokhat pham thokpa khongtang khudingmak lokhat laga lamdam asida tangdu leitaba hanjil hannaba honagadabani haibasi Union Home Minister da nahaunana ningsing hanbage tangai phadaba adu lakle Manipur da thokliba irang asigi karishu khandana amadi Manipur gi miyambu thawoi usittana phongdorakliba Union Home Minister gi wahai sing aduna maram oiraga Manipur da thokliba irang asi mahakna sinduna thokhalibara haibasi hangningai oiba wahang oirakle amadi irang asi loshil handana adumak makha chathaduna thamnaba honarabra haibagi chingnaba leire hainasu mahangna makhatana pendaba phongdorakhi akhoi masin kaungnabada mi khanaba matamda mi manung enang tawdol tangna madu nungati tawna kunana henchek tawna haiba midu tawbongam de kai asina tabodi Manipur irang namse adum tholaga thamage Manipur chiba yage siro mangba nang noi thokdok tawraro haibadu chamanaba phim do chamanam hairare matamamada ai uncle siri matam sei trama ubiram onaba chimisra ubiram ai uncle ibu bin haibadu mana sendalgam ne tawbe thabak singse hogibuda isusilosan hona jingse noi thoba hana gara chuna angam bangana hingo haibadu chamane haibadu chamana tholaiba ngasidi machina dare harab onamal home minister kare hara kukim sing maite ga moi masen nungsina degni miyamna khanma mino sarkar thamba nungai gi roi haigal agati ase angkan habda chamana dram maramaduna aina honorable home minister hayening se daito leitaba wangang sangang ngangbi ganu